Hanagi Union Minister of State Dr. R.K. Ranjan'S iba geopolitical relation of the princely state Manipur with neighboring region hainaming tonba. Lairig amang ngarang hunabi matung ina fongdokre. New Delhi gi Bharat Mandapamda chathariba New Delhi World Book Fair da pangthokkiba thoram madugi saruk ama oina panel discussion amasung pangthokke. Maduda National Book Trust ki Chairman Professor Milind Sudhakar Marathi amasung Trust asigi Director Yuvraj Malik su sarugyake. Lok Sabha ki Director Interpretation Dasbanta Samumna Moderator oiduna pangthokiba panel discussion aduda Ministry of Parliamentary Affairs ki Media and Communication Chief Dr. Ibomcha Sarma Aribamna nauna fong liba lairik adu panelist ama oina review tauke. Thoram maduga mari leinana Dr. R.K. Ranjan hai Manipur asi atopa lamsingna question duna leiba icham chamba princely state ama natte. Manipur asi yamna mating leba political entity ama oiduna Myanmar, Assam, Tripura amadi tongan ba tribal forup sing yauna British Raj ka yamna aruba mari thamduna lakiba lamdam amane. Purgi geographical position asina maram oiraga lamdam asi yamna maru oiba amasung vulnerable ohenbada natana thengkhang kayarak lan amasung cultural interaction sing thengnaduna lakli nauna fong liba lairik asida Manipur da pankiba ningthau sing Chahi tarit kuntak pamadi kumja lising amaga chanipan marifutara mathoige Anglo Manipuri war na matam sang na pikiba chaitheng sing yauna Manipur gi puwari ga mari leinaba maru oiba hiram kaya kup na nainari lairik asi Kolkata, Imphal, New Delhi amasung London da matam sang na archival research sa charaba matungda ikibani hairi.